Ngara numida wairam phongkiba pana pause dagi maru oiba paw khara khangasaraka miyamda khudo tamjige. India amasung Pakistan anigi marakta amana amada khut habagi sang wangkhatnarakle. India na ngasi ayuk rahorda leiba air defense system thugai khare. Narendra Modi Opposition party punama amata oine lepminanaba appeal tawkhre. Rajnath Pakistana chatharapa thong khudingi India na chap chawa pakhum pigani haina Pakistan da warning tawkhre. Amit Shah social media de anti-national propaganda so antanaba akan bathabak lokhanaba chief minister say chief secretary sing amade DGP sing da khangan khre. India amasung Pakistan aniki marakta amana amagi mathakta khut thanabagi chang wangkhalaktu ngarang ahing Pakistan na India gi awang thangba amadi nungchup thangba saruk singda drone amadi missile sijinaduna landa rakhibaga loina masigi pakhum oina India na ngasi ayuk rahorda leiba Pakistan gi air defense system thugai khre. Amaramda Operation Sindur mai pakno chatha kharaba matung Prime Minister Narendra Modi na ngasi opposition party khudimangna amato oina lepminaduna yeknaba thengnaminanaba appeal tawkibaga loina Congress na sumapung phana India government na sagotkani haina phongdokre. Agency gi paung hai May 8 amasung 9 gi lonaba ahingda Pakistan na India gi awang thangba amasung nongchup thamba maphamsingda drone amadi missile sijinaduna military target torokpa haurakpadagi masigi pakum oina ngasi ayu anganbada India na rahorda leiba air defense system ama ata thon khre. Operation Sindur haina mingthonduna Pakistan amasung Pakistan occupy Kashmir de leiba terrorist site mapalda India na air strike mai pakna chatha kharaba matung ngarang Operation Sindur mai pakna chatha khiba aduga mari lenyana pangthopa press briefing amada India na Pakistan na military target tawba leite aduba karigama Pakistan na India na military target taroklabadi madugi chap chaba pakhum India na pinaba sem chaduna lei haina phongdokhiba leikrabani. Agency gi pawa sina makha taraduna Pakistani force na May 8 amasung 9 gi lonaba ahingda Awantipura, Srinagar, Jammu, Pathakot, Amritsar, Kapthakhre, Jalanskar, Adhampur, Ludhiana, Bandia, Chandigarh, Nal, Faroli, Orai amasung Bush yauna leba asigi nongchup amasung awang thangba maphamsingda drone amadi missile sijinaduna military target chatharakre. Integrated counter UAS grid amasung air defense system sijinaduna Pakistan na landaraki haiba mafam kayata akai atoi maraktagi phangba ngamki haide masigi pakhum oina Indian Armed Force na Pakistan gi mafam kayada leiba air defense radar amasung system singda target tawduna ama ata thonki rahorda leiba Pakistan gi air defense system mapung phana ama ata thonkre. India na Pakistan gi military target ta chathakhiba attack aduda Indian Air Force na Israel gi khwaidagi nauba ICROPS hariba unmanned combat aerial vehicle sijinakhi hariba anaba mi tongdaba aerial vehicle asina target tawba maphamsingda pasilaktuna mathana pokhadina ama ata sauna thoamba ngami haide madaksida Pakistan gi ISPR na India na ICROP sijine haina sekrem tawrakre. Ngasi ayu anganbada Indian Express na phangba pawda India na rahor amadi Pakistan gi atai maphamsingda military target chathakhiba adu Pakistan na India da military target chatharapagi pakhomni haide. PIB na thadolakpa cherol amada Jammu and Kashmir gi Kupwara, Baramura, Uri, Poonch, Menjar amasung Rajouri sector da leiba line of control da Pakistan na mortar amadi heavy artillery sing sijinaduna akamba mongda landarakpada nupi ohum amasung angang mga yaw na mission taraga-taruk sire haide. Amaromda Prime Minister Narendra Modi na ngasi opposition party singda amato oina lepminanaba appeal tawkhre. All political party meeting da Prime Minister na pirakpa mahaki warolda hauzik oiriba phibam asida India gi citizen khudimak amato oina lepminaba mathau tare haina appeal tawrakre. Pakistan amasung Pakistan occupy Kashmir da leiba terrorist camp mapalda India mai pakna air strike chathakhiba adubo opposition party ki maiketegi leba asike armed force da apen bathagapa phongdorakhibani maraksida Union Defense Minister Rajnath na chair lawduna ngasi all political party mifam pangthokhiba galoduna Pakistan na India da chatharapa thong khudimaki chap chaba pakhum pinaba
Indiana matam pumbada sem saduna lei haina Pakistan da section wafam thamkhre. Union Defense Minister Rajnath na chair lawduna ngasi pangthokiba all party mifam aduda Home Minister Amit Shah, External Affairs Minister S. Joy Kishan, Minister Singh, JP Nanda amasung Nirmala Sitaramna saruk yaki. Opposition ki maikayadagi Congress ki lusingba Singh, Rahul Gandhi, Marik Arjun Kharage, Trinamool Congress ki Sandeep Bandyopadhyay, DMK ki T.R. Balu, Samajwadi Party ki Ram Gopal Yadav, AAP की संजय सिन्हा, शिवसेना UBT की संजय राव, NCP, SP की सुप्रिया सुले, AIMIM की MP असाउद्दीन OIC अमसुंग BJP की समजित पात्र सरुक याखी. मिफम अदुगा मरी लेजना AICC की प्रेसिडेंट मारिक अर्जुन खड़गेना पामिसिना कांग्रेस पार्टी ना हौजिक ओइदिबा फिबम असिदा इंडिया गवर्नमेंट पु मपुंग फाना सगोइकनी हाइखी. नकल अमरमदा Union Home Minister Amit Shah social media da anti-national propaganda sing sandoraktanaba akanba thabak-sing lawkhatnaba Chief Minister sing, Chief Secretary sing amadi DGP sing da khangankhrei. Pakistan amasung Nepal ga tainana leiriba lebak asigi state singgi Chief Minister sing, Chief Secretary sing amadi DGP singgi oibak ngarang virtual oina pangthokiba awang bathaki. Mifam amada Union Home Minister Amit Shah social media da international oiba propaganda sing chando handanaba akanba thabak-sing lawkhatnaba khangankibani. Lonina mifam aduda Amit Shah na state sing asigi makok thongba sing aduda magi state sing da disaster response force, SDRF, Civil Defense Team, Home Guard amadi NCC candidate singbu missing na sing lehenaba su pawtak phiki. Lonina hospital fire service tangai fadaba polam sing phanghanbagi mathakta apanba thoktanaba akanba thabak lawkhatnaba amadi haliba thabak sing asi lawkhatpada NGO sing amadi civil society group sing ka su yamna cooperation leinana thabak tongnabasu Union Home Minister Amit Shah na khangankhi hairi. Makha tarakpa pawda drone attack da larmi mari sokhi. India na kaplakpa UAV sing kapkhaiki. Pakistan Army drone attack amada Pakistan ki larmi mari sokhi amasung armed forces sing na India na kapsilakpa UAV sing kapkhaiki hana Pakistan Army na sagol sa namita phongdokhre. Makha tarakpa pawda Punjab ta Pathankot, Amritsar, Chandigarh da mai muthakhre. India amasung Pakistan ki marakta tension wangba hengalakpa amasung oirakpa yaba phibam kayadagi Punjab ki Pathankot, Amritsar, Jalandhar, Hoshiarpur, Mohali amasung Union Territory Chandigarh da mai muthakhre haina ngasi official singna phongdokhre. Makha tarakpa pawda India na Pakistan ki jet ama airstrike ani kapthakhre. Rahul da akanba attack sathakhre. Pakistan na Jammu and Kashmir amadi Punjab ki tonga-tongamba mafamda attack satharakpadagi India ki air defense system na Pakistan ki F-16 jet ama amadi JF-38 airstrike ani kapthakhre hairi.